Kurumjari punamak ngasi akhoi amuk akhoi air agrona akhoi ngasi field visit amasu lakchabani aduga mayamna ngasi yam toina hangbiriba hojik ki matamsida akhoi wahik tabadagi akhoi karam baidakna senaraga kamaina ngakthokadagi haiba question nama yam kanna akhoi da hanga ibu question dugi namakta akhoi air agro gi team na ngasi akhoi lakchare akhoi hojik laiba mangda ubiriba across x haiba hidakse akhoi mangda su hafet panjagi baduni Haiba across X haiba hidaksi ki benefit amadi ma matokram na sijanagdage haiba pot adu ai samlapna haijage across X haiba hidaksi akoi prophylactic haiba tare maramdi akoi gi wahik sina taraktringai mamangdagi hana sijanarkanda hena effective oiba haitare praktringai lowna numit yankhai mangani dagina humpuni gumba sukraba lowfamda akoi haiba across X haiba hidaksi akoi wahik kitamukta especially akhoi BPH hariba brown plant hopper habati maitei da akhoi na haragadi wahik haina khangnariba tin saking paste haitare akhoi phauda khwaidagi amang ata thonba phau pambida khwaidagi ngasi bauda longmina khwaidagi mi painariba hariba tin makhanse hariba tin makhansidagi maru phangna muthatba ngamnanaba haiba ngamlaba hidak across X hariba hidak sine ado hariba hidak sigi akhoi sinagadabagi mongse longna numit 55 to 60 days su targadi wai sungta tadriba lofam oragasu haiba hidak sijanabiba yare amadi low duda hana already wahik che tagiba oi targasu haiba hidak si dum sijanaba yai haiba hidak si akhoi miyoibada kanaba piba adi jiba panba haibadi akhoi nga tharoi tinchokna chengba akhoi da kanaba piba jiba singda haiba hidak sina haidi mangan tahanba sihanbagi amata leite mamang chahi ama anida akhoina hariba hidak se already test tawraba hidak makhalamani mai paklaba hidak amani haijaba tare sinabagi mong se hidak sina 120 gram da lae 120 gram se pam manga thokpi gadabani pam manga si sangam amada thumna fajana chaibi gadabani aduga loina na haiba across X asi hoji akhoi market ta available fajana oiraga leire aduna hidak asigi matangda mayamna akupa marol haiba tare khangbining ba leiragasu akhoi page ta WhatsApp number akhoi phone number bijariba number du da mayamna dum hangbiraklaga akupa marol sing dum tatok tasin tominabagi khudongjaba du bijari